Hello mayam ngasi video sidi morning to evening sum aina kai tawid do mayam da sum uchara age aduga mayam ai hosi ayuki cha loli cha solon ba loira ka dore ngasi cha ga thakna ba sidi tan oina horaroi ba ko ngasi ti chak oina kara ngaurani cha khara lemho ba leiba adona chak oina ngaptho ge ai tawbani aduga aina sida bori se khara ngaptho ke tawre ko soya bean se ko aina mache shatat laga ngak tinga ga thame aduga ai hosi til ho thada re aduga machal khara hapaga chak se ngaptho ge Mayam hauzik cha khara se hapchan jarage aduga ngahak ngaurage bako babaga boboka di cha ngauba se charoi akoi dani sum khara dum ngahak chana bagi cha ga thakna bagi ko ong phadok cha ngaura cha base so haubani cha kalem horaga di aduga mayam hauzik ai thum khara hapcharage aduga machu ga di yam haproi cha ngauba na machu haptabana hawi jam na cha baduna ko aduga mayam hauzik ai morok asuba kitang khak chai sanjarage ayuktanina light oina chabana nungaina ko morok sana mu chabado mu talle nungalakpaga aduga mayam ebzi fazana mix tawraga ngahak sum ngaurage ko doloiraga ai machu hapcharage Chango base ngau birage hap ka tabaloi hapaloi greba ko atuga chang matum lebudu chaning de fra laura ka chango ba cha bu na hau bane ba ko chak chajik na samai cha base ko ado mayam ngasi di samai sam charani chango bu ka cha ga breakfast ki oina Kanano biscuit chai share. Kanano biscuit chai share. Kailan shigay rin. Cha. Check you imagine ni do you. Mayam ai hauzik breakfast hourani aige breakfast ga lai jare aige khara khai dok jare ai di video nam doini na ai tongana phajana charurage ai na ko sana to vi thu ada chare ba ko adu mama su cha dai ta hori aduga chan di tuition tawri aduga mayam ai hauzik samai na phajana gyan ta na phammaga cha basina hajik de yam nungai re ba ko natraga phajata pham traga di cha pham na phom khang de ba yam nungai te ba ko wai ba ko adona ai se gi chair si da pham cha base yam sathi na ngai ba ko ado yam so haw gre soya bean so ha pasina koi sai ba matam chaka lawa te sama oi ba do aduga cha so yam haw gre aduga myam ha si cha jarage ko
ꯃꯌꯥꯝ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ ꯆꯥ ꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛ ꯑꯃꯨꯛ ꯊꯥꯡꯒꯠꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯁ ꯊꯥꯖꯔꯦ ꯆꯥ ꯑꯐꯕꯁꯦ ꯍꯥꯟꯅ ꯊꯣꯡꯖꯔꯒꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯔꯒꯦꯕꯀꯣ ꯆꯥꯛꯁꯨ ꯏꯁꯤꯡ ꯁꯧꯔꯛꯑꯦ ꯍꯧꯖꯤꯛ ꯆꯦꯡ ꯁꯨꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯆꯦꯡ ꯁꯨꯅꯕꯒꯤ ꯊꯝꯖꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗꯅ ꯔꯥꯏꯁ ꯀꯨꯀꯔꯒꯤꯁꯨ ꯑꯩꯅ ꯃꯩ ꯊꯥꯒꯠꯂꯦ ꯍꯧꯖꯤꯛ ꯑꯩ ꯆꯦꯡ ꯁꯨꯖꯔꯒꯦ ꯑꯁꯤꯅ ꯉꯁꯤꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯒꯗꯕꯒꯤ ꯁꯦꯝꯃꯦ ꯃꯃꯥꯅ ꯁꯦꯝꯕꯤꯔꯝꯃꯦ ꯌꯦꯟꯗꯦꯝꯒ ꯇꯣꯃꯦꯇꯣ ꯈꯔ ꯑꯗꯨꯗꯤ ꯑꯥꯂꯨ ꯇꯧꯔꯒ ꯁꯥ ꯃꯔꯣꯏ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯊꯔꯒꯦ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗ ꯆꯥꯛꯁꯨ ꯀꯥꯝꯃꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯇꯧꯔꯒꯦꯕꯀꯣ ꯆꯥꯛꯁꯦ ꯀꯥꯝꯍꯟ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯍꯤꯟꯖꯥꯡ ꯑꯃꯨꯛ ꯊꯣꯡꯅꯕꯒꯤ ꯀꯨꯀꯔꯁꯦ ꯊꯥꯒꯠꯆꯔꯒꯦ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯆꯔꯒꯦ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯊꯣꯡꯗꯣꯏ ꯅꯠꯇꯦ ꯕꯨꯕꯣꯛꯀ ꯃꯃꯥꯒꯇ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯅ ꯍꯤꯟꯖꯥꯡ ꯑꯃ ꯊꯣꯡꯒꯅꯤ ꯑꯗꯨꯅ ꯀꯥꯡꯁꯣꯏꯁꯦ ꯈꯤꯇꯪꯇ ꯍꯥꯎꯅ ꯊꯣꯡꯕꯤꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯉꯥꯔꯤ ꯀꯥꯡꯁꯣꯏꯒꯤ ꯍꯥꯞꯅꯕꯒꯤ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯆꯥꯝꯊꯣꯛꯈꯤꯒꯦ ꯉꯥꯔꯤ ꯆꯥꯝꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯈꯔ ꯍꯥꯞꯄꯅꯤ ꯑꯇꯦꯛꯄ ꯍꯥꯞꯄꯅꯗꯤ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯇꯦꯛꯄꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯉꯥꯔꯤꯁꯦ ꯈꯔꯁꯦ ꯍꯥꯞꯆꯔꯒꯦ ꯌꯥꯝꯅ ꯌꯥꯛꯁꯜꯂꯁꯨ ꯑꯃꯨꯛ ꯍꯥꯎꯇꯦꯅꯀꯣ ꯑꯗꯣ ꯌꯥꯝꯁꯨ ꯊꯣꯡꯗꯣꯏ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯁꯨꯝ ꯁꯥꯇꯛ ꯇꯧꯅꯕꯒꯤ ꯑꯩꯅ ꯈꯖꯤꯛ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯀꯨꯞꯄꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯁꯣꯏꯗ꯭ꯔꯤ ꯇꯤꯜꯍꯧꯁꯨ ꯁꯣꯏꯈꯤꯒꯦꯕꯀꯣ ꯏꯟꯁꯥꯡ ꯊꯣꯡꯅꯕꯒꯤꯁꯦ ꯑꯩꯅ ꯆꯥꯝꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯁꯣꯏꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯁꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯇꯤꯜꯍꯧꯗꯤ ꯀꯥꯝꯊꯣꯛꯈꯤꯕꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯇꯞꯅ ꯁꯨꯝ ꯁꯣꯏꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ ꯍꯤꯟꯖꯥꯡꯁꯦ ꯁꯥꯝꯗꯣꯛꯀꯦ ꯍꯥꯏꯅ ꯇꯞ ꯇꯧꯕꯅꯤꯅ ꯃꯌꯥꯝ ꯀꯥꯡꯁꯣꯏꯒꯤ ꯏꯁꯤꯡꯁꯨ ꯁꯧꯔꯛꯇꯣꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯤꯜꯍꯧ ꯁꯣꯏꯖꯤꯟꯖꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯕꯣꯡ ꯁꯧꯍꯜꯂ ꯊꯝꯃꯒꯦ ꯑꯗꯨꯒ ꯔꯥꯏꯁ ꯀꯨꯀꯔꯁꯤꯁꯨ ꯏꯁꯤꯡ ꯁꯧꯔꯛꯑꯕ ꯌꯦꯡꯉꯤꯅꯦ ꯁꯧꯔꯛꯇꯣꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯡꯁꯣꯏꯗ ꯍꯥꯞꯅꯕ ꯏꯁꯤꯡ ꯂꯧꯊꯣꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯏꯁꯤꯡ ꯑꯩꯅ ꯃꯆꯦꯠ ꯈꯤꯇꯪ ꯁꯣꯏꯖꯔꯦ ꯑꯗꯨꯒ ꯀꯥꯡꯁꯣꯏꯗ ꯍꯥꯞꯆꯤꯟꯖꯈ꯭ꯔꯒꯦ ꯁꯤꯟꯖꯤꯟꯅ ꯁꯤꯠꯂꯒꯀꯣ ꯍꯥꯎꯅꯕꯒꯤ
ꯀꯥꯡꯁꯣꯏꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯛꯇꯪ ꯀꯥꯝꯊꯣꯛꯍꯟꯈꯤꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯔꯥꯏꯁ ꯀꯨꯀꯔꯗ ꯑꯃꯨꯛ ꯆꯦꯡ ꯑꯃꯨꯛ ꯁꯨꯖꯤꯟꯖꯈ꯭ꯔꯒꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯛꯇꯣꯔꯦ ꯀꯥꯡꯁꯣꯏꯁꯨ ꯀꯥꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯦꯁꯤꯇꯤꯁꯦ ꯊꯥꯗꯣꯛꯑꯒꯦꯕꯀꯣ ꯑꯗꯨꯒ ꯁꯧꯍꯜꯂ ꯊꯝꯃꯒꯦ ꯉꯥꯏꯍꯥꯛ ꯀꯥꯡꯁꯣꯏꯗ ꯍꯥꯞꯅꯕꯒꯤ ꯁꯥ ꯃꯔꯣꯏ ꯈꯔ ꯌꯥꯝ ꯁꯣꯏꯖꯟꯈꯤꯒꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯥ ꯃꯔꯣꯏ ꯍꯥꯞꯄꯁꯦ ꯀꯥꯡꯁꯣꯏꯒ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯅꯕꯅꯤ ꯑꯗꯨꯅ ꯁꯥ ꯃꯔꯣꯏꯁꯦ ꯑꯩ ꯁꯣꯏꯖꯈꯤꯒꯦ ꯃꯌꯥꯝ ꯀꯥꯡꯁꯣꯏꯗ ꯁꯥ ꯃꯔꯣꯏꯁꯨ ꯍꯥꯞꯆꯤꯟꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥ ꯑꯌꯥꯏꯕ ꯍꯥꯞꯀꯗꯕ ꯋꯥꯠꯂꯤ ꯑꯁꯤꯒꯤ ꯉꯥ ꯑꯌꯥꯏꯕꯁꯦ ꯀꯥꯡꯁꯣꯏꯗꯒ ꯍꯥꯞꯄ ꯃꯍꯥꯎ ꯁꯥꯊꯤꯅ ꯂꯩ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩ ꯀꯥꯡꯁꯣꯏ ꯍꯥꯞꯅꯕꯒꯤ ꯈꯔ ꯈꯥꯏꯗꯣꯛꯆꯔꯒ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯍꯥꯞꯆꯤꯟꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯀꯥꯡꯁꯣꯏꯁꯨ ꯂꯣꯏꯔꯅꯤ ꯀꯥꯡꯁꯣꯏ ꯇꯧꯔꯕꯅꯤꯅ ꯉꯥꯔꯤꯒ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯅ ꯃꯦꯠꯅꯕꯒꯤ ꯑꯁꯤꯗ ꯑꯩꯅ ꯊꯝꯃꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯌꯦꯡꯉꯣ ꯅꯨꯡꯊꯤ ꯌꯥꯝ ꯃꯪꯉꯦ ꯑꯗꯨꯅ ꯉꯁꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤ ꯋꯦꯗꯔꯁꯤꯒ ꯆꯥꯟꯅꯕ ꯏꯟꯖꯥꯡ ꯊꯥꯡꯒꯠꯈ꯭ꯔꯦ ꯋꯦꯗꯔꯁꯤꯒ ꯆꯥꯟꯅꯕ ꯏꯟꯖꯥꯡ ꯊꯣꯡꯕꯒꯤ ꯑꯩꯅ ꯑꯥꯗ ꯑꯂꯨ ꯀꯩꯀꯥ ꯂꯣꯏ ꯁꯦꯝꯗꯅ ꯔꯦꯗꯤꯗ ꯊꯝꯕꯤꯔꯕꯀꯣ ꯃꯥ ꯆꯠꯈ꯭ꯔꯤꯉꯩꯗ ꯁꯠ ꯊꯣꯡꯅꯕ ꯍꯥꯏꯅ ꯑꯗꯣ ꯕꯣꯏꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯅꯤ ꯃꯃꯥꯒ ꯉꯁꯤꯒꯤ ꯌꯦꯟꯁꯦ ꯃꯍꯤ ꯀꯪꯂꯞ ꯇꯧꯅ ꯒ꯭ꯔꯦꯚꯤ ꯇꯥꯏꯞꯇ ꯊꯣꯡꯉꯅꯦꯕ ꯍꯥꯏꯐꯦꯠꯇꯪ ꯉꯧꯕ ꯇꯥꯏꯞꯇ ꯃꯣꯔꯣꯛ ꯍꯥꯞꯈꯤꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯋꯦꯗꯔꯁꯤꯒ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯟꯅꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯩ ꯅꯨꯡꯁꯥ ꯁꯨꯡꯁꯥ ꯁꯥꯗꯦꯕꯀꯣ ꯅꯨꯡꯊꯤꯠꯁꯨ ꯃꯪꯒ ꯂꯩ ꯏꯪꯂꯤ ꯇꯧꯔ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤꯀꯣ ꯏꯁꯥꯁꯨ ꯌꯥꯝ ꯁꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯊꯔꯛꯀꯗꯕ ꯃꯑꯣꯡꯁꯦ ꯃꯥꯟꯁꯤꯜꯂꯦ ꯈꯔ ꯃꯝꯁꯤꯜꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯨꯝ ꯀꯥꯟꯁꯤꯗꯤꯀꯣ ꯆꯥꯛ ꯇꯣꯛꯂꯛꯑꯗꯤ ꯊꯕꯛꯁꯦ ꯀꯣꯝꯃꯛꯑꯦꯗꯅꯀꯣ ꯁꯤꯁꯦ ꯇꯥꯛꯄꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯀꯣꯏꯔꯒ ꯕꯣꯜ ꯃꯥꯟꯗ꯭ꯔꯥ ꯁꯦꯅ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥ ꯂꯣꯏꯔꯒ ꯅꯨꯡꯊꯤꯟꯗꯗꯤ ꯍꯩ ꯔꯥꯁꯦ ꯁꯨꯝ ꯆꯥꯅꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤꯒ ꯆꯥꯗꯣꯏꯅꯤ ꯑꯃꯈꯛꯁꯨ ꯂꯩꯌꯦꯕꯀꯣ ꯁꯣꯝꯗ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯡ ꯅꯥꯕꯤ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯅ ꯃꯣꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯉꯥꯛꯁꯜꯂꯒ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯐꯝꯕꯁꯦ ꯉꯥꯊꯔꯒ ꯑꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯔꯤꯂꯦꯛꯁ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯐꯣꯟꯗꯒꯤ
ꯍꯥꯟꯅꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯀꯥꯞꯃꯤꯟꯅꯕꯕꯨ ꯑꯣꯏꯔꯣ ꯍꯥꯟꯅꯒꯤ ꯐꯦꯃꯤꯂꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯑꯗꯨꯃꯥꯏꯅ ꯐꯣꯇꯣꯁꯤꯡꯗꯣ ꯌꯦꯡꯉꯒ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯃꯤꯁ ꯇꯧꯔꯛꯄꯗꯣ ꯍꯥꯟꯅꯒꯤ ꯃꯇꯝꯗꯣ ꯏꯃꯣꯁꯅꯦꯜꯁꯨ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯃꯤꯁꯤꯡ ꯌꯥꯝ ꯃꯤꯁ ꯇꯧꯋꯤ ꯃꯃꯥꯁꯨ ꯆꯦꯆꯦꯁꯨ ꯁꯤꯌꯥꯁꯨ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯣꯏ ꯃꯤꯁ ꯇꯧꯋꯦ ꯂꯥꯞꯄꯕꯅꯤꯅꯀꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯃꯥ ꯑꯩꯈꯣꯏꯅ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣꯅꯦ ꯑꯁꯤꯅ ꯃꯥꯟꯊꯧ ꯍꯣꯏ ꯂꯨꯍꯣꯡ ꯆꯠꯂꯨꯕꯩꯀꯣ ꯃꯥꯟꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡ ꯆꯠꯄꯗ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯅꯦꯕ ꯑꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯤꯅ ꯑꯃꯨꯛ ꯃꯥꯟꯊꯧꯒ ꯃꯃꯥꯒ ꯑꯩꯒ ꯑꯁꯤꯅ ꯆꯦꯆꯦ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯇꯧꯕꯩ ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯕꯒꯤ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯕꯨꯕꯣꯛꯀꯤ ꯐꯣꯇꯣ ꯑꯃꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯕꯨꯕꯣꯛꯀꯁꯦ ꯃꯤꯌꯥꯏꯁꯦ ꯂꯩꯇ꯭ꯔꯗꯤꯀꯣ ꯁꯨꯃꯥꯏꯅ ꯃꯤꯁ ꯇꯧꯔꯒ ꯂꯣꯏꯔꯦ ꯐꯣꯇꯣ ꯌꯦꯡꯉꯒ ꯅꯤꯡꯁꯤꯡꯉꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯑꯁꯦ ꯐꯣꯟꯁꯤꯒ ꯌꯥꯎꯋꯦ ꯑꯁꯤꯅ ꯑꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯒꯤꯀꯣ ꯒ꯭ꯔꯨꯞ ꯐꯣꯇꯣꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯀ꯭ꯂꯥꯁꯃꯦꯠ ꯉꯥꯛꯇ ꯅꯨꯡꯊꯤꯜꯁꯨ ꯄꯣꯊꯥꯔꯦ ꯉꯥꯏꯍꯥꯛ ꯑꯗꯣ ꯑꯁꯦ ꯁꯤꯇꯥꯐꯣꯜ ꯑꯅꯤꯁꯦ ꯑꯩꯁꯦ ꯈꯥꯏꯗꯣꯛꯑꯒꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯔꯦ ꯑꯁꯤꯗꯤ ꯐꯖꯅ ꯃꯨꯟꯓꯜꯂꯦ ꯌꯥꯝ ꯃꯨꯟꯓꯜꯂꯒꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩ ꯈꯥꯏꯗꯣꯛꯑꯒꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯦꯡꯁꯦ ꯃꯅꯨꯡꯗ ꯃꯌꯥꯝ ꯌꯦꯡꯉꯣ ꯆꯥꯎꯔꯕꯅꯤꯅ ꯌꯥꯝꯁꯨ ꯌꯥꯎꯔꯦ ꯃꯍꯤꯁꯨ ꯌꯥꯝ ꯌꯣꯝꯃꯦ ꯃꯅꯝꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯅꯤ ꯑꯁꯤꯗꯤ ꯑꯁꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯒ ꯌꯦꯡꯈꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯃꯁꯅ ꯀꯣꯠꯊꯣꯛꯑꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯅꯤ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯅꯤ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯥ ꯃꯁꯛꯁꯦ ꯆꯤꯅꯤꯁꯦ ꯍꯟꯗꯛ ꯂꯩꯔꯛꯄꯁꯦ ꯌꯥꯝ ꯈꯔ ꯆꯥꯎꯋꯦ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯑꯣꯠꯈꯥꯏꯔꯤꯅꯦꯕ ꯇꯨꯝꯅꯕꯒꯤ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯁꯤꯒ ꯅꯣꯡꯁꯨ ꯀꯨꯞꯅ ꯌꯥꯝ ꯋꯦꯗꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯨꯞꯅ ꯇꯥꯔꯦ ꯅꯣꯡꯁꯨ ꯃꯌꯥꯝ ꯍꯩꯇꯦ ꯑꯁꯤꯒꯤ ꯁꯤꯇꯥꯐꯣꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯁꯨꯃꯥꯏꯅ ꯆꯤꯅꯤ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯔꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯔꯒ ꯅꯨꯡꯊꯤꯜꯗꯀꯣ ꯃꯍꯥꯎ ꯍꯥꯏꯔꯛꯀꯦ ꯋꯥꯎ ꯍꯥꯎꯋꯦ ꯃꯅꯝ ꯀꯌꯥꯝ ꯅꯨꯡꯁꯤꯔꯒ ꯍꯥꯎꯕꯗꯣ ꯌꯥꯝ ꯐꯖꯅ ꯃꯨꯟꯓꯜꯂꯗꯤ ꯃꯣꯏꯅ ꯍꯥꯎꯋꯦꯕꯀꯣ ꯆꯥꯕ ꯃꯇꯝꯗ ꯄꯦꯜꯂꯦ
ꯍꯥꯎꯋꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯁꯤ ꯁꯤꯇꯥꯄꯣꯠꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯜꯂꯦ ꯂꯝꯕꯤꯗꯁꯨ ꯄꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯄꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯨꯝ ꯃꯔꯤ ꯆꯠꯂꯒ ꯄꯥꯟꯈꯤꯕ ꯑꯗꯨꯅ ꯍꯦꯛꯄꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯕꯨꯗꯤ ꯄꯥꯟꯗꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ